간절하잖아. ꯄꯤꯕꯒꯤ ꯑꯃ ꯅꯝꯒꯦꯕꯀꯣ ꯅꯣꯏ ꯉꯁꯥꯏ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯗꯨꯒ ꯅꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯥꯡꯉꯤꯕ ꯄꯨꯂꯞ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯄꯦꯁꯦꯟ ꯑꯦꯇꯦꯟꯗꯦꯟꯠ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯅ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯂꯤꯡꯈꯠꯆꯕꯅꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯅ ꯋꯥꯅꯔꯕ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕꯁꯦ ꯖꯦꯞ ꯀꯥꯞꯄꯗ ꯆꯪꯕ ꯁꯔꯖꯤꯀꯦꯜ ꯑꯥꯏꯇꯦꯝ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯄꯤꯖꯔꯤ꯫ ꯄꯤꯖꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤ ꯐꯟꯗꯤꯡ ꯅꯨꯡꯗꯤꯡ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯋꯥꯅ ꯈꯥꯏꯅꯖꯔꯕ ꯃꯇꯨꯡꯗ ꯄꯦꯁꯦꯟꯁꯤꯡꯗ ꯐꯪꯅꯕ ꯌꯦꯡꯖꯕꯅꯤ꯫ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯤꯕ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕ ꯁꯥꯔ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯌꯦꯡꯖꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯒꯠꯂꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯦ ꯁꯥꯔ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅ ꯍꯣꯠꯅꯕꯤꯗꯅ, ꯑꯗꯨꯒ ꯗꯥꯛꯇꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯁꯤꯡꯅ ꯈꯪꯗꯕꯗꯒꯤ ꯂꯥꯛꯑꯒ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯃꯤꯁꯤꯡꯁꯤꯗꯒꯤ ꯃꯣꯏꯅ ꯍꯤꯗꯥꯛ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒ ꯆꯦ ꯄꯨꯔꯒ ꯆꯠꯂꯒ ꯍꯤꯗꯥꯛ ꯄꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯦꯁꯦꯟꯗ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄ, ꯗꯥꯛꯇꯔꯗ ꯑꯆꯧꯕ ꯆꯌꯦꯠꯅꯕ ꯑꯃ ꯑꯣꯏꯍꯟꯕ, ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯕꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯦꯁꯦꯟ ꯑꯦꯇꯦꯟꯗꯦꯟꯠ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯍꯥꯏꯕꯁꯦ ꯖꯦꯀꯣ ꯄꯤꯕꯁꯤ ꯈꯛꯅ ꯑꯔꯣꯏꯕ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯕ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯣꯠꯅꯖꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯤꯟꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯛꯏꯕ ꯄꯦꯁꯦꯟꯁꯤꯡꯅ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯁꯤꯜꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯗꯥꯛꯇꯔ ꯑꯐꯕ ꯗꯥꯛꯇꯔꯁꯤꯡꯁꯤꯗ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯁꯤꯜꯂꯒ ꯈꯠꯅꯕ ꯍꯧꯕ, ꯀ꯭ꯔꯥꯏꯝ ꯇꯧꯕ, ꯁꯤꯒꯨꯝꯕꯁꯦ ꯉꯥꯏꯇꯅ ꯊꯣꯛꯏ꯫ ꯃꯁꯤꯒꯨꯝꯕ ꯊꯣꯛꯇꯅꯕ ꯄꯦꯁꯦꯟꯁꯤꯡꯗ ꯑꯩꯈꯣꯏ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯕꯗ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯕ ꯍꯥꯏꯕꯁꯦ, ꯑꯩꯈꯣꯏ ꯐꯒꯠꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯦꯁꯦꯟ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯤ꯫